Mayambu Krumzari, Adon Envirabas Impact News Ni, Raj Nongthombam, Manung Huttna Hariba 360-degree analysis of news and events ta Mayambu Taram Nokchari. Punna numit chahum ga humpumanga, loina dono lalo matungda, kumjali singani taramanga, ngasidi finally, Aroiba numitu yorkle, Aroiba Punja to yorkle, Aduga, Chahi, Ariba Chahina Chakraga, Anoba Chahibu, Okpagi, Toramamoina, Aduga Maruina Chakiba, Chahi Sida, Toki Batodo, Watok Singasi, Apabayarugasu, Patabayarugasu, Maruina, January Tari Kunituida. Irom Chanu Sharmila Abspagi Mayok Chahi Trama and a Kongjang Chanchalibi Irom Chanu Sharmila with Hado Matunda Nongalaga Tarikulum Dogi Nunganga Masa Pasal Putagi Amuk Pazan Kiba Doga Huziksu Custody the Ladyba so Maita Udana Makal Makaki Agit Hotokre Bom Pokai Bada Mukayama Sikre Aduga Yam Chauba Ishuomoina Lebaki I'lpiki Sunata Ani Se Manipur de Yamachauna Mayam Se Wanaki Adubu finally Bilhum Pasta Ki Bilhum Pasta was in Amuk Kogi status Sida Hena Irang Nabagi, Irang Topagi, my Chang Nabagi Maramasu, the Waki, Adubu, Loisarak Pasera Tamna Tamnasum, Laga Ngasidi, finally, Manu Hunagi Toromasida, Aroiba, Chahisigi, Manu Hunagi Program Masida, Manipur Shumang Lilagi, Saknairaba, Yamna, Miamna, Popular Waiba, Kogi, Figurani, Nasigi, Manu Hunagi Toromsida, Maroina, Kogi Manipurgi, Manipur State, Shumang Lila, Council Gi, Lifetime Secretary, so Viriba, Kogi, Saknairaba, Shumang Lilagi, Oja. Mayamnasu Oja Tolhal and Kangiriba Sougrakpam, Oja Hemanta, Hemanta Nokchari, and also joining us Manipurgi Shumang Lilagi Saknairaba Kogi Mama Sabada Nupi Sabada Ojamu Manbal Trahana Lonariba Kogi Oja Langthabal Robindro Hanas the Konariba Sougrakpam Robindro Busutar Nokchari. Welcome to the show. Appreciate you joining. Otozang Asisi Chahi 2015 Loibagi Aduga 2016 Bu welcome to Bagi Thorum Habat Tanja Habatare Adon Matang Swaisida 2015 Sida Papa Mam Toki Targasu all is well if that ends well. Aroi Basina Pataraga the Loinamo Pay Habi Wafamala Nasis Aroi Messi Manipuri Miam Sibu Hato or Sumon Minok Rauta Makarpon Madukitan Jaloza Gozani Book of Germany Adogozani and Nasiki Tom Silver with the hand but Amuk Heidi hand but the whole Nesa Tagajo Ponduchage Adoja Horopasida Chahisaki was a Hiatarena 2015 Loikre 2016 Lactor to 15 Sida Kahetare could talk about Wato Sing Masi Yamuraga Kainaram Dai had a curry Pausia Lebi had 16 lakh, 15 Zeta Kari Tokiba, no Itaba, no Iva Katan share to be Ahmad Oja Robindro de Hujarak. Saliba say Soglising Aniga Sumatramanga Masia Roibanamini. Nungai Zadi Sahi Sida talk riba Todo Wato, Maya Mama. Ai Oiba, Wakalna, Mangjin Tanaraga, Lamdamzi the Puna Kundamina riba. Tongan Bajati, Tongan, but could Mayamana Punjelaga, Layu in a Saragalam Damsida, Imale Bank, Manipur, Haidana, Masi Bariki Manunda, Masak Sanabadagi, Culture Dagi, Tongan Ba Manam Kayamana Saktai Bani, Adubu, Handa Equi Salib 2015 Zida, Tongan Isagi, Wakalona, Isagi Hagtanba, Nungsina Daba. Aigi Paraga Maroide have a Wakalna Tongan but crime, Mayama Tokibazi, Masi Tasena Nungazade. Adubu, how Kiba, so Lisinganiga, Lakadoriba so Lisinganiga Sumna Tarataru, I would say he's the D, Igi Machu Matani, Imam Tagi Machani, Jin Katanga Manatana, Aigi Haiba, Tongan, a big Pawakalun Mayama do low in a Kautonaraga. I know what say he lack was the D, Santi Leba, Ing the Tapna Panba, Yamna. Nungaiba Samazama Ohenba, put up Oiseno Habazi, I saw him upon the Tony Zaboloina, Miam Su Mating Pam beginning Hina. Okay, Miam Sumating Pavilion, Pazaba Wakal or near resolution. But he couldn't get resolution. Government is high tissue, public is high tissue, public figure is high tissue, resolution, Pazaba de Moiba, 2015 the Su, Adamak, Noaitaba, Mayam Sutoki, Oza Tolan Haitar, Oza Hemanta Curry experience Levioza, 2015. 2015 he wasn't Hantaki didn't Nuaidre, Mataki didn't Nuaini, Matang Jadako, Nuaini Kalij. Lakados, a quick Perasa, we do that way. Perasa do that whatever do I have a second Fazarazo, do the one with the Fazaraki guys who cut back. Or Hatak Fazarazo, I am saying the Fazari cut was your could be behold the Sadi. Otherwise, a country in a hygienic lay, Manga talking about Kudong, people to Doka as a oh, Gumze.
ꯈꯨꯗꯣꯡ ꯊꯤꯕ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯊꯤꯕ ꯑꯗꯩ ꯃꯃꯥꯡꯗ ꯑꯩꯅ ꯊꯥꯕꯜ ꯆꯣꯡ ꯆꯠꯄꯗ ꯃꯤꯅ ꯊꯥꯡ ꯌꯥꯜꯂꯛꯈꯤꯕꯅꯤ ꯑꯩꯅ ꯀꯨꯝꯁꯤ ꯌꯥꯟꯅꯦ ꯁꯨꯝ ꯇꯧ ꯂꯩꯇꯥꯔꯒꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯕꯥꯏꯕꯜꯗꯒ ꯍꯥꯏꯕ ꯑꯗꯒꯤ ꯔꯥꯁꯥꯁꯗꯒ ꯍꯥꯏꯔꯤꯕꯀꯣ ꯀꯥꯟꯅꯗꯦ ꯃꯣꯡꯐꯝ ꯈꯣꯠꯇꯣꯛꯑꯣꯔꯅꯨ ꯃꯣꯡꯐꯝ ꯈꯣꯠꯇꯣꯛꯑꯒ ꯁꯔꯨ ꯅꯠꯇꯅ ꯀꯔꯤꯝ ꯊꯦꯡꯅꯔꯣꯏ ꯑꯗꯨ ꯋꯥꯔꯤꯗꯣ ꯑꯗꯣꯝꯗ ꯂꯩ ꯑꯗꯨꯅ ꯀꯔꯤꯝꯇ ꯐꯠꯇꯕꯁꯦ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯌꯥꯔꯒꯗꯤ ꯃꯤꯉꯣꯟꯗ ꯁꯦꯟ ꯇꯣꯟꯈꯤꯕꯁꯨ ꯀꯣꯛꯊꯣꯛꯅꯔꯁꯦ ꯍꯥꯏꯔꯤꯕ ꯑꯩꯁꯨ ꯀꯩꯅꯣ ꯀꯣꯛꯊꯣꯛꯄ ꯌꯥꯕ ꯀꯣꯛꯊꯣꯛꯑꯒꯦ ꯑꯗꯨ ꯀꯣꯛꯊꯣꯛꯅꯔꯒꯀꯣ ꯅꯧꯅ ꯍꯧꯁꯦ ꯍꯥꯏꯅꯤ ꯄꯨꯟꯁꯤꯁꯦ ꯑꯅꯧꯕ ꯆꯍꯤꯗ ꯅꯧꯅ ꯍꯧꯁꯦꯕ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯒꯁꯦ ꯈꯠꯅꯕ ꯆꯩꯅꯕ ꯂꯣꯏ ꯀꯥꯎꯊꯣꯛꯅꯒꯁꯦ ꯑꯅꯧꯕ ꯆꯍꯤꯗ ꯂꯥꯛꯄꯁꯤꯗ ꯑꯅꯧꯕ ꯃꯔꯨꯞ ꯑꯃ ꯐꯪꯕ ꯃꯇꯝꯗ ꯏꯁꯣꯔ ꯐꯪꯉꯦ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯉꯤꯁꯤ ꯑꯩꯈꯣꯏꯅꯗꯤ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯒ ꯑꯅꯧꯕ everything should start from very beginning ꯅꯧꯅ ꯍꯧꯔꯁꯤ ꯍꯥꯏꯅ ꯌꯥꯝ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗꯤ ꯊꯝꯃꯤ ꯑꯗꯨꯕꯨ ꯀꯥꯎꯕ ꯉꯝꯗꯕ ꯃꯤ ꯈꯔꯁꯨ ꯂꯩꯗꯅ ꯑꯗ ꯌꯦꯛꯑꯒ ꯁꯨꯝ ꯂꯩꯈꯤꯕ ꯃꯣꯏ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯁꯤꯗꯤ ꯀꯔꯝ ꯂꯣꯏꯅꯅꯤ ꯑꯣꯖꯥ ꯑꯗꯨ ꯀꯥꯎꯊꯣꯛꯅꯁꯤ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕ ꯃꯤꯁꯤꯡꯁꯦ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕ ꯃꯤꯗꯨꯗꯅꯦ ꯑꯩꯅ ꯇꯧꯔꯤꯕ ꯑꯄꯤꯜꯁꯤ ꯑꯣꯀꯦ ꯑꯗꯨ ꯀꯥꯎꯊꯣꯛꯅꯁꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗꯅꯦ ꯀꯥꯎꯊꯣꯛꯅꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯐꯕ ꯆꯠꯅꯕꯤ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯟꯇꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯄꯨꯔꯛꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯨꯝ ꯂꯥꯛꯇꯤ ꯑꯣꯖꯥ 2016 ꯁꯤꯗꯤ ꯂꯥꯛꯇꯣꯔꯦ ꯍꯌꯦꯡꯗꯤ ꯍꯧꯇꯪ ꯍꯧꯖꯤꯛ ꯄꯨꯡ 3-4ꯗ ꯉꯥꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ 2016 ꯁꯤꯅ ꯂꯥꯛꯄꯁꯤꯗ ꯃꯅꯤꯄꯨꯔꯁꯤꯗ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯦ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯅꯕ ꯃꯌꯥꯝꯁꯦ ꯅ꯭ꯌꯨ ꯏꯌꯔ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯆꯤꯡꯗ ꯀꯔꯤꯗ ꯄꯤꯛꯅꯤꯛ ꯆꯠꯄ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯃꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯗꯣꯔꯤꯅꯤ ꯄꯨꯂꯤꯁꯅ ꯐꯥꯕꯁꯨ ꯃꯌꯥꯝ ꯌꯥꯎꯗꯣꯔꯤꯅꯤ ꯁꯨꯝꯕ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯅ꯭ꯌꯨ ꯏꯌꯔ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯒꯤ ꯀꯔꯝꯕ ꯃꯈꯜꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯍꯟꯅꯤꯡꯉꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯄꯤꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯅꯤꯁꯥ ꯅꯨꯡꯁꯥ ꯆꯥꯗꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯗꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯗ ꯑꯣꯏꯔꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ ꯊꯛꯄ ꯆꯥꯕꯁꯨ ꯀꯟꯇ꯭ꯔꯣल ꯇꯧꯕꯤꯌꯨ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯤꯗꯤ ꯂꯣꯏ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯠꯆꯣꯏꯗꯕ ꯁꯤꯌꯥꯔꯗꯤ ꯑꯗꯨꯝ ꯇꯧꯕ ꯇꯥꯏ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯗꯨꯒ ꯍꯦꯟꯖꯤꯟꯕꯤꯒꯅꯨ ꯃꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯦ ꯋꯥꯠꯃꯜꯂꯁꯨ ꯐꯠꯇꯦ ꯍꯦꯟꯃꯜꯂꯁꯨ ꯐꯠꯇꯦ ꯑꯗꯨꯅ ꯍꯦꯟꯖꯤꯟꯕꯤꯒꯅꯨ ꯑꯅꯧꯕ ꯁꯤꯌꯥꯔ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯑꯅꯧꯕ ꯁꯃꯥꯖ ꯑꯃ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯂꯥꯛꯄꯁꯤꯗ ꯐꯠꯇꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯅꯁꯤ ꯁꯥꯟꯇꯤ ꯂꯩꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯏꯕ ꯑꯄꯤꯛꯄ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯅꯁꯤ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯇꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤ ꯃꯌꯥꯝꯅ ꯄꯨꯜꯂꯞ ꯂꯩ ꯑꯣꯏꯅ ꯁꯥꯠꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔ ꯍꯥꯏꯗꯅ ꯉꯁꯤ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯔꯣ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯆꯍꯤꯁꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯁꯤ ꯑꯗꯨꯕꯨ ꯍꯔꯥꯎ ꯊꯣꯛꯄꯁꯤꯗ ꯍꯦꯟꯖꯟꯕ ꯇꯧꯒꯨꯝꯁꯤ ꯌꯥꯝꯅ ꯋꯥꯅꯁꯨ ꯇꯧꯒꯨꯝꯁꯤ ꯁꯥꯡꯃꯜꯂꯤ ꯀꯛꯊꯠꯂꯨ ꯇꯦꯟꯃꯜꯂꯤ ꯁꯝꯖꯤꯜꯂꯨ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤꯗꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤ 2016 ꯂꯥꯛꯄꯁꯦ ꯃꯌꯥꯝꯅ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯤ ꯑꯣꯖꯥ ꯑꯩꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯔꯤꯕ ꯈꯜꯂꯦ ꯑꯩꯅ ꯑꯅꯧꯕ ꯄꯣꯠ ꯍꯥꯏꯕꯁꯤꯀꯣ ꯑꯅꯧꯕ ꯄꯣꯠ ꯍꯥꯏꯗꯤ ꯑꯩꯅ ꯆꯥꯁꯤꯜꯂꯒ ꯊꯛꯆꯜꯂꯒ ꯑꯅꯧꯕ ꯅꯍꯥꯟꯒꯩ ꯆꯥꯗꯕ ꯁꯥ ꯑꯃ ꯆꯥꯔꯒꯦ ꯅꯍꯥꯟꯒꯤ ꯉꯥꯗ ꯆꯥꯗꯕ ꯉꯥ ꯑꯃ ꯆꯥꯔꯒꯦ ꯅꯍꯥꯟꯒꯩ ꯁꯦꯠꯇ꯭ꯔꯕ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯂꯒꯦꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇꯀꯣ ꯑꯩ ꯑꯅꯧꯕ ꯁꯣꯁꯥꯏꯇꯤꯁꯤꯅ ꯅꯨꯡꯉꯥꯏꯒꯗꯕ ꯊꯕꯛꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯂꯩꯗ꯭ꯔꯀꯣ ꯑꯩ ꯀꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯀꯥꯟꯗ ꯑꯩ ꯀꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯉꯝꯗꯕ ꯂꯩꯁꯦ ꯑꯩ ꯀꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯁꯤ ꯑꯩ ꯅꯍꯥꯟꯒꯩ ꯌꯨ ꯉꯥꯎꯔꯝꯃꯒꯁꯨ ꯊꯕꯛ ꯁꯨꯅꯤꯡꯉꯝꯗ꯭ꯔꯒꯁꯨ ꯉꯁꯤꯗꯒꯤꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯊꯕꯛ ꯀꯟꯅ ꯁꯨꯔꯒꯦ ꯑꯩ ꯍꯨꯔꯥꯟꯕ ꯇꯣꯛꯑꯒꯦ ꯑꯩ ꯌꯥꯏꯐꯕ ꯑꯣꯏꯔꯒꯦ ꯑꯗꯨꯒꯗꯤ ꯑꯗꯨꯗ ꯐꯪꯕ ꯑꯅꯧꯕ ꯆꯍꯤꯗꯨꯗꯤꯀꯣ ꯁꯣꯏꯗꯕꯀꯤ ꯕꯦꯁ ꯑꯐꯕ ꯆꯍꯤ ꯑꯣꯏꯅꯦꯅ ꯈꯜꯂꯤ ꯑꯣꯀꯦ ꯔꯤꯚꯔꯁ ꯒꯤꯌꯔ ꯄꯥꯟꯖꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯤꯃꯤꯁꯤ ꯊꯛꯆꯟꯕ ꯆꯥꯁꯟꯕ ꯁꯨꯝꯕꯔꯣꯝꯗꯅꯤ ꯑꯗꯨ ꯃꯁꯤ ꯃꯅꯤꯡ ꯍꯟꯗꯣꯛꯑꯒ ꯑꯐꯕ ꯊꯕꯛ ꯇꯧꯁꯤ ꯃꯤꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯏꯌꯔꯁꯤꯗꯒꯤ ꯇꯝ ꯂꯥꯛꯑꯒ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯦ ꯍꯥꯏꯐꯦꯠ ꯑꯦꯟꯇꯔꯇꯦꯟ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯐ꯭री टाइम ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯂꯥꯛꯆꯒꯦ ꯑꯣꯖꯥꯒꯤ ꯑꯦꯖ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤ आर्टिस्ट ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯎꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯟꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯍꯣꯕꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯀꯔꯤꯗꯤ ꯄꯥꯝꯖꯩ ꯏꯁꯩ ꯁꯛꯄ ꯄꯥꯝꯕꯤꯕ꯭ꯔꯥ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯄꯥꯝꯕ꯭ꯔꯥ ꯀꯔꯤ ꯅꯨꯡꯉꯥꯏꯖꯩ ꯇꯧꯕ ꯃꯇꯝꯗ isai pami ai su Okay, yam isai pami. adu isai haibudi na chade ꯃꯆꯦ ꯑꯃꯇ ꯂꯥꯡꯊꯣꯛꯄꯤꯌꯨ ꯑꯗꯨꯗꯤ ꯉꯁꯤꯁꯤꯗꯤ ꯑꯩꯈꯣꯏ ꯆꯍꯤ ꯂꯣꯏꯕꯒꯤ ꯃꯌꯥꯝꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕ ꯑꯋꯥꯕ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯑꯒ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ 2016ꯁꯦ ꯃꯁꯤꯕꯨ ꯔꯤꯁꯤꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩ ꯑꯦꯛꯇꯤꯡꯅꯤ ꯑꯩꯅ ꯇꯧꯖꯕꯗꯤ ꯑꯗꯨꯒ ꯏꯁꯩꯁꯤꯗꯤ ꯑꯩ ꯂꯥꯏꯐꯇ ꯑꯃꯨꯛꯇꯁꯨ ꯃꯤꯑꯣꯏꯕꯒꯤ ꯏꯁꯩ ꯉꯪꯗ꯭ꯔꯕ ꯃꯤꯗꯨꯗꯤ ꯃꯥꯒꯤ ꯂꯥꯏꯐꯇ ꯅꯨꯡꯉꯥꯏꯕ ꯍꯩꯇ꯭ꯔꯕꯅꯤ ꯍꯥꯏꯅꯩ ꯑꯗꯨ ꯏꯁꯩ ꯃꯇꯦꯛ ꯉꯪꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯖꯒꯦ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯕꯅꯤ나 ꯁꯣꯏꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩꯅ ꯑꯗꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒ ꯊꯣꯔꯛꯀꯗꯧꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯒ ꯌꯥꯝꯗꯤ ꯃꯤꯑꯣꯏꯅꯗꯤ ꯌꯥꯝꯅ ꯑꯦꯂꯔꯖꯤꯛ ꯑꯣꯏꯔꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯒꯤ ꯏꯆꯦꯃꯥ ꯕꯤꯃꯂꯥꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯃꯈꯛꯇꯪ ꯑꯩ ꯁꯨꯝ ꯃꯇꯦꯛ ꯈꯛꯇꯪ ꯉꯪꯖꯒꯦ ꯀꯔꯝꯕ ꯖꯨꯀꯤ ꯀꯥꯎꯈ꯭ꯔꯕ ꯑꯍꯤꯡ
ꯃꯪꯈꯤꯕ ꯃꯪꯒꯤ ꯃꯃꯤꯅꯣ ꯀꯔꯝꯕ ꯖꯨꯀꯤ ꯀꯥꯎꯈ꯭ꯔꯕ ꯑꯍꯤꯡ ꯃꯪꯈꯤꯕ ꯃꯪꯒꯤ ꯃꯃꯤꯅꯣ ꯑꯣꯠꯂꯔꯦ ꯑꯩꯕꯨ ꯇꯠꯇꯅ ꯃꯥꯅ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯔꯤ ꯑꯣꯏꯅꯤ ꯀꯔꯤ ꯑꯣꯏꯅꯤ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯏꯁꯩ ꯁꯛꯇꯣꯔꯒ ꯍꯦꯛꯇ ꯏꯁꯥ ꯈꯅꯥꯎ ꯁꯤꯗꯔꯛꯄꯒꯨꯝꯕꯁꯦ ꯍꯦꯛꯇ ꯇꯧꯋꯦꯕ ꯑꯗꯣ ꯉꯁꯥꯡꯒꯩ ꯀꯩꯁꯨ ꯇꯧꯔꯝꯗꯦꯕ ꯑꯗꯨ ꯈꯪꯗꯦ ꯄꯥꯈꯠꯄꯅ ꯗꯦꯃꯥꯟ ꯇꯧꯔꯀꯥꯟꯗ ꯌꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯌꯥꯝ ꯐꯖꯅ ꯁꯛꯄꯤꯒꯦ ꯑꯣꯖꯥꯒꯤ ꯏꯁꯩꯗꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯇꯥꯕꯗ ꯑꯗꯣ ꯑꯩ ꯑꯣꯖꯥ ꯍꯦꯃꯟꯇ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯩ ꯏꯁꯥꯃꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯣꯖꯥꯅ ꯁꯛꯄ ꯏꯁꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃꯈꯛ ꯀꯥꯎꯕ ꯉꯝꯖꯈꯤꯗꯣ ꯍꯥꯏꯇꯥꯔꯦ ꯃꯥꯏꯗ ꯃꯤꯠ ꯄꯥꯜꯂꯦ ꯑꯗꯣ ꯑꯣꯖꯥ ꯃꯌꯦꯛ ꯅꯤꯡꯁꯤꯡꯕꯤꯔꯒꯗꯤ ꯃꯗꯨ ꯃꯇꯦꯡꯗ ꯁꯛꯄꯤꯒꯗ꯭ꯔꯥ ꯑꯣꯖꯥ ꯌꯥꯏ ꯑꯩꯁꯨ ꯑꯩꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯤꯂꯥꯗ ꯄꯨꯊꯣꯔꯛꯏ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯉꯥꯎꯁꯟꯅꯈꯤ ꯐꯖꯅꯈꯤꯕꯒꯤꯀꯣ ꯃꯃꯤ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯏꯁꯩꯁꯦ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯏꯁꯩꯒꯤ ꯁꯛꯂꯛꯄꯗ ꯁꯟꯗꯦ ꯃꯣꯔꯅꯤꯡ ꯀꯩꯅꯣ ꯁꯛꯄ ꯏꯁꯩꯗꯨꯅꯦꯕ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯁꯛꯂꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯔꯒ ꯕꯥꯏ ꯀꯥꯏꯅ ꯑꯗꯨꯒꯤ ꯕꯥꯏ ꯁꯝ ꯕ꯭ꯌꯨꯇꯤꯐꯨꯜꯒ ꯍꯥꯏꯕꯗꯨꯅꯦꯕ ꯑꯣꯖꯥꯒꯤ ꯀꯝꯄꯣꯖꯤꯁꯟ ꯑꯣꯏꯕꯤꯈꯤꯕ꯭ꯔꯣ ꯑꯣꯖꯥ ꯑꯩ ꯇꯧꯔꯤꯕꯅꯦ ꯇꯧꯕ ꯍꯥꯏꯁꯦ ꯂꯤꯂꯥꯗꯨꯒꯤꯗꯨꯗ ꯇꯧꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯉꯥꯎꯁꯟꯅꯈꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯣ ꯉꯥꯎꯁꯟꯅꯈꯤꯕ ꯃꯍꯩꯗꯣ ꯁꯨꯝ ꯀꯣ ꯁꯨꯝ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯏꯁꯩꯗ ꯉꯥꯎꯁꯟꯅꯔꯨꯕꯅꯤꯅ ꯏꯁꯩꯗꯣ ꯂꯤꯂꯥꯗ ꯄꯨꯊꯣꯛꯄꯩ ꯋꯥꯅꯦꯕ ꯕꯥꯏ ꯁꯝ ꯕ꯭ꯌꯨꯇꯤꯐꯨꯜꯒ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈꯤꯕ ꯏꯁꯩꯒꯤ ꯏꯒꯤ ꯃꯍꯥꯎꯗ ꯍꯥꯞꯆꯟꯕ ꯋꯥꯗ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏ ꯃꯍꯥꯎ ꯂꯤꯂꯥꯁꯤꯗ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯏꯪꯂꯤꯁ ꯁꯣꯡ ꯁꯛ ꯑꯣꯏꯅ ꯋꯥꯔꯤ ꯑꯣꯖꯥꯁꯤꯗ ꯍꯥꯏꯖꯜꯂꯛꯑꯦ ꯑꯣꯖꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ LP ꯑꯣꯖꯥꯒꯨꯝꯕꯅꯦꯕ ꯑꯩꯅ ꯏꯪꯂꯤꯁ ꯁꯣꯡ ꯁꯛ ꯍꯥꯏꯕꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕꯀꯣ ꯑꯗ ꯑꯉꯥꯡꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯁꯜꯂꯛꯄꯁꯤꯗ ꯉꯁꯥꯏ ꯁꯛꯇ ꯌꯥꯗꯕꯗꯨꯅꯦꯕꯀꯣ ꯁꯛꯑꯒꯦ ꯏꯪꯂꯤꯁ ꯁꯣꯡ ꯍꯧꯔꯁꯤꯀꯣ ꯑꯩ ꯍꯧꯔꯒꯦ ꯍꯧꯔꯁꯦ ꯀꯥꯏꯅ 마이든 밑발리 야나 사이네 야나 어자 시기 거기 삭부 스타일 하이타르네 거기 야 웨스턴 뮤직가 만드세 웨스턴 뮤직가 만드네 아니 아두시 거기 기타르 야우 때리바 거기 오케스트라 가부르 기타르 제타 합성 되네 깸 거네 야 만자네 못도 아도 오자기 라이프 하이타르네 거기 이기 마하기 오자 돌한 하이세 시기 밍지나 오자기 아싱 밍 거기 Sougrakpam Hemanta 시대기 개하다를 해나 뭐야나 밤나기봐 오자 해고 못함다 오자 Hemanta 하비 못다 오자 또 올라 거기 ngasi 복다보 오자랑 못다 오자 또 올라 하오래 뭐야세 아도 까리 하면 오자 또런 하이바 밍시 오자기 라이프다 마시 award amani khambi brana traga chumna sum ming amani khambi kari hen lobi oja tolhanse masi ai thawai kanna piba akhoi kare hai tare kapse kudal gai do ai ishwar ga tacha sengna ai thawai kanna pibane masi kanam ta masa kare heban ta kanam khadu ko army ga thengna ba da kano singa makha da ai akhoi da bus to la party ya loi le horo da ai thak lo ga to da अरे कौन सा ड्रामा पार्टी है ऐसे ऐसा हेमंत का पार्टी है अरे हेमंत ये तोलन पार्टी और मशहूर कलाकार है था तो रे अच्छा आई खले ओ तोलन ले मिक्स आई थवाई कन्नड़ पीब जानी बस ओके थवाई कन्नड़ पीब ने आई तसेंग एनीवे ओ आई हेमंत जी पूरा काउथोकर को इमा ना थोंबीब मिंजु पूरा काउथोकर मयाम लेंगोंदर म थोंबी से ꯃꯤꯡ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕꯒꯤ ꯑꯃꯁꯨ ꯑꯣꯏꯌꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯀꯦ ꯊꯋꯥꯏ ꯀꯟꯅꯕ ꯄꯤꯈꯤꯕ ꯃꯤꯡ ꯑꯃꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣꯗꯗꯤ ꯁꯨꯝꯕ ꯀꯦꯁ ꯂꯩꯕꯤꯈꯤꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯦꯁ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩꯇꯦ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯊꯣꯟꯕꯤꯔꯛꯄ ꯑꯣꯖꯥ ꯍꯦꯃꯟꯇꯅ ꯇꯥꯛꯄꯤꯔꯤꯕ ꯁꯨꯃꯥꯏꯅ ꯏꯃꯥꯅ ꯏꯄꯥꯅ ꯊꯣꯟꯕꯤꯔꯛꯄ ꯃꯤꯡꯁꯤꯗꯒꯤ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯅ तोंगान मियामा खमनु साबी और मतई साबी और कुंती साबी तोंगान मिंग मयाम अमा मरुना मामा साबी हरगदी मामा साबी ओजा जनेबो मयाम कोकता लागतो से मेत उरिसे
ꯑꯗꯣ ꯀꯔꯝꯕ ꯔꯣꯜꯁꯤꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯖꯥꯒꯤ ꯂꯥꯏꯐ ꯉꯁꯥꯏ ꯑꯣꯖꯥ ꯇꯣꯜꯍꯟ ꯇꯥꯛꯄꯤꯈꯤꯕꯗ ꯑꯣꯖꯥꯒꯤꯗꯤ ꯂꯥꯏꯐ ꯄꯨꯟꯁꯤ ꯀꯟꯕ ꯃꯤꯡ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯔꯦ ꯑꯣꯖꯥꯒꯤ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯀꯦꯁꯇꯗꯤ ꯃꯃꯥ ꯁꯥꯕꯤꯁꯤꯅ ꯅꯠꯇ꯭ꯔꯒ ꯀꯨꯟꯇꯤ ꯁꯥꯕꯤꯁꯤꯅ ꯅꯠꯇ꯭ꯔꯒ ꯈꯝꯅꯨ ꯁꯥꯕꯤꯁꯤꯅ ꯂꯥꯏꯐ ꯆꯦꯟꯖꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯐꯇ ꯑꯍꯣꯡꯕ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯁꯦ ꯀꯔꯤ ꯀꯔꯤꯗꯤ ꯑꯣꯏꯖꯥ ꯃꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯍꯥꯏꯁꯤꯗꯤ ꯏꯁꯤꯡꯅꯤ ꯑꯩꯈꯣꯏꯗꯤ ꯍꯥꯞꯄꯤꯕ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯑꯣꯡ ꯃꯥꯜꯍꯟꯒꯗꯧꯕꯅꯤ ꯑꯗꯨꯅ ꯑꯦꯅꯤ ꯀꯦꯔꯦꯛꯇꯔ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯅꯕ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯕ ꯑꯗꯨꯗꯤ ꯉꯝꯅꯕ ꯏꯁꯣꯔꯅ ꯀꯔꯤ ꯍꯥꯏꯅꯤ ꯄꯤꯕꯤꯔꯛꯄ ꯑꯗꯨ ꯍꯣꯠꯅꯖꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ ꯁꯤꯃꯛꯅ ꯃꯃꯥ ꯁꯥꯕꯤ ꯍꯥꯏꯔꯒ ꯑꯗꯨ ꯑꯩꯅ ꯂꯝꯕꯤ ꯆꯠꯄꯗ ꯑꯣꯔ ꯑꯣꯐꯤꯁ ꯑꯃꯗ ꯆꯪꯕꯗ ꯃꯃꯥ ꯁꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇ ꯈꯪꯗꯦ intro taunaraga wari sanaraga ai aduni ga haraga khange adu nupi sabini habje lambi jabada army ne thenarju ai de adu dress helaga lila ama sanaruga ani suna chatpagi dudadi hongba nangdadana chatpa kanju dadi or nupi sabini haba khange duga lambi jabada kanamtana ai ji nupi sabini habidu sukang khangdre huji bu khagbra adu officer karigumba department da changkanda kana no ni kaino any thabam gi changba kanda ꯑꯩꯈꯣꯏꯗ ꯑꯩꯉꯣꯟꯗ ꯔꯦꯁꯄꯦꯛꯁꯦ ꯂꯩꯇꯦ ꯀꯣꯟꯗ ꯈꯪꯉꯀꯥꯟꯗ ꯁꯣꯔꯤ ꯁꯣꯔꯤ ꯀꯥꯏꯅ ꯑꯣꯔ ꯂꯝꯕꯤꯗ ꯆꯦꯛ ꯇꯧꯔꯝꯃꯒꯁꯨ ꯑꯩ ꯑꯗꯨꯅꯤꯅꯦ ꯍꯥꯏꯔꯀꯥꯟꯗ ꯁꯣꯔꯤ ꯁꯣꯔꯤ ꯂꯦꯡꯕꯤꯔꯣ ꯍꯥꯏꯔ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯅꯠꯇꯅ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯐꯤꯜ ꯇꯧꯕꯤꯕ꯭ꯔꯥ ꯁꯨꯝꯕꯁꯦ ꯍꯥꯏꯗꯤ ꯑꯣꯖꯥꯕꯨ ꯍꯥꯏꯗꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯁꯛꯈꯪꯕꯤꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤ ꯐꯤꯜ ꯇꯧꯋꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦꯕ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯈꯪꯕꯤꯔꯝꯃꯗꯤ ꯐꯗꯧꯅꯤꯗ ꯑꯗꯣ ꯃꯁꯤ ꯑꯩꯒꯤ ꯐꯤꯕꯝꯁꯤꯅꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯅꯨꯄꯤ ꯁꯥꯔꯒ ꯂꯩꯕꯒ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯗꯦ ꯇꯨ ꯗꯦꯗ ꯂꯩꯕ ꯐꯤꯕꯝꯁꯤꯒ ꯌꯥꯝ ꯗꯤꯐꯔꯦꯟꯁ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯅ ꯌꯥꯝ ꯈꯦꯠꯅꯕ ꯂꯩ ꯉꯁꯤꯃꯛ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯃ ꯀꯧꯖꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯁꯥꯕꯤ ꯑꯃꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯂꯥꯛꯈꯤ ꯃꯦꯀꯞꯇ ꯐꯨꯜ ꯃꯦꯀꯞꯇ ꯂꯥꯛꯈꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯗꯨꯗ ꯀꯩꯝꯇ ꯆꯃꯝꯅꯕ ꯂꯩꯈꯤꯗꯦ ꯑꯣꯖꯥꯁꯦ ꯃꯁꯛ ꯈꯪꯕꯅꯤꯅ ꯑꯗꯨꯒ ꯉꯁꯤ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯐꯤꯖꯣꯜꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯑꯣꯖꯥ ꯂꯥꯛꯑꯦ ꯍꯥꯏꯕꯗ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯅꯍꯥꯟꯒꯤ ꯑꯣꯖꯥꯗꯨꯅꯦ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣꯅꯦ ꯍꯥꯏꯕꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯩꯉꯣꯟꯗꯁꯨ ꯆꯃꯝꯅꯕ ꯂꯩꯈꯤ ꯀꯗꯥꯏꯗꯅꯣ ꯅꯣꯏ ꯒꯥꯔꯤ ꯍꯣꯏ ꯑꯗꯣ ꯑꯣꯟ ꯗ ꯅꯣꯠ ꯕ꯭ꯔꯦꯛꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯣꯖꯥꯅꯤꯒ ꯈꯟꯅꯒꯗꯕ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯖꯔꯤ ꯕ꯭ꯔꯦꯛꯇ ꯌꯥꯝ ꯊꯣꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯄꯨ ꯃꯤꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ Welcome back. Adon Engbirpasi Manung Huttna ni a 360-degree analysis of news and events with me, Raj Nongthombam. Manung Huttna ngasi chahi sigi aroiba numit oibanina aduga chahi sigi wenasu aroiba Manung Huttna ki program oibanina chahi supasita nungai taba awaba kya thoki batargasu lotion ba numit asimadi yamna harauta yamna lotion minoga muga lotion habagi wakhalo ngasi Manung Huttna ki program asida lengsin dole biribasi Manipur ki saknai raba Shumang Leela ki artist anini Oja Sougrakpam Hemanta madi Oja Langthabal Robindro ni mathang question je Oja Hemanta Oja Tolhan lak jagi Oja Tolhan ki natra Oja Hemanta ki yamna maru iba ming ama haitare Tolhan ki mamang da lakhibo warman Oja masi ko Mantri Dolan Sana se Mantri Dolan Sana si di Oja ki ming da koi Oja bu kanna ba ming oi ki pra kari oi Oja si di ko aita Mantri Dolan Sana se akhoi mi aigi mingje akhoi ani thona khangne akhoi sing tam tu na hai tare ko arban ni loi khangbse sisina oja tolan jin hele aduga adegi mantri dolan sara jin ne kare hai tare ko khara wangkhat pa hai tare mantri dei horga officer ba jin anum na khangge se ming ani se adu mantri nungtri se na khara am khang mantri nungtri se khara am khang alo mantri dolan sana gi su yam pamna ki ba character am ogi hai tare masi Leela warambadagi madugi tongana series ka tholakhre ko dolan sana kadagi oiba mantri dolan sana sana ka mantri dolan sana oja adugi yamna ojana ningjing bi pan matem tang tahan beragadi manipur ko ngasi manu manu yembiri manipur yamna soidana harau banu ngai bam pokani khande mantri dolan sana ki dialogue se koi de na khadi dum koi de oja ne adu bo kai basi kaw re so pura ta masi ai sa dagi mantri dolan sana dialogue loi lokthok ki ba di yaroi da mi ko kairo hai jibo ha Hoi ne ai mantri ne kai doge hai ngon sa sa ai phone de sob loi tor ke ne kai doge noi ba ha kari ising chau ra kai ro ju bo ising chau ra ai ngon hai du kai ro noi bo noi ya kha tho thing kho ya dro bo ai mantri ra ai ni kari sing kai ro hai ju bo ising chau ra bo sing ji ni pu ro bu kai ro noi hai du bo ha sini du ising thing du loi ha te loi tum dra ma oi dro tonu lengui gumba leba ku ba thada ga sini ye loi du kai ro
ho noi đặt tay chắc là cái ấy là cái cô radio đây là cái radio đây lối lâu đây rồi cô huống đây là cái ya ra para tab Okay, radio to hong yel kam ne oja atuki part or mane minister ama laga oja da oja su minister mo ibni na oja gi wife hai patar wife se mrs mrs ki part ma confusion oja na ti mrs ko khang do akoi keno se mrs ko samu ma je mrs ko mane hai bai do atai matak dik ni mer ke atu civil surgery ha mrs ti leitra kai na jo alba sau ba sau công dụng đấy, anh ấy civil surgery là coi ra cả civil surgery là anh tahu tak, aku misses ti krom cek kayak, kai no hai juga, aku semua maju misses kau beri, semua misses, siapa turun deh, kau salah ini, hai misses mrs sa putar wa hai bani mrs ka hoje nangi khangam da ba system ne sar har pati khang ba okay mathang jai oja robin nasu lakse oja ngasi di khoi gi diwali numit di oja ga hai ka heta re dialogue se thak thak lam thok lan jit tong na ba ya ba khoi gi oja chingle lakhi bani ngasi oja chingle se ko jabni oja chingle gi na khoi gi thabak sangna da ba ngasi lakhi dre adu oja chingle yaw dra ga su oja robindro gi hai tare khoi de gi pam jaba कोई डायलॉग पार्ट से कोई मतलब तो भी अनो बोले लासु ले रहे हैं हम कोई छुट्टी लोई दरी है क्या नो अदु तकी और सुजाय उजा आई 21st century को दी आई मचान पी लाइक ले छु तमसा किबा गार्जियन जिंगना मचा मसु यिंगसिन बा वाट पगी मम्मी अदुगा लाइक तम चट खरगा लापना लेगिबनी ना मचा मसु जिना करी तौरी हाइबा खंगदबा गार्जियन जिंगदा अवेयरनेस कोइना तवोइना लीला आई मचान पी दा ngangiba अदुगी मती खितंग आई तौजगे मचानुपीसी मपान लाइक तम थारे नन मणिपुरी खंगौदना नुसिनारपदगी मा एक्सीडेंट होइदना मा ngang यावगिबगी कनो अमा अदुगी मतांग मचानुपीदा थोरकांदुदा मचानुपीदा म वाजबा सोमदा थोरगा लेसाबी सारगा तोपा मैतै ऑफिसर हमदा लुहोंगा मदुगी थोरपा क्राइम दुदा मसागी नुपादुना सोमदगी मचा यावरे मचा का लोइना थोरकनेना टेलीग्राम तोरपगी द ममादुना मचानुपी दमता ngangiba wagi दुई मतांग इमाना नंगबो अमत पोकपिनी लाइरिक हाइबिनी ममा मपा मबुंग मपा सिंगी इज्जत ngang लेबिनी खंदुना इमान बगी मतिक चाबा मचा द थाजदुना नचानी लेरम मतमसिदा हुजिकपु नंगमंग द पोगलम नचानुपा का लोइना सखंगदब नुपा मना आई इम्फाल थोरकनी एयरपोर्ट ओलमु हाइना टेलीग्राम तोरगा करम ममा होइबिनो खांगदुना लेबा ngमगदबसिबो नंबु भारत के मनुंग लेबा मतिक चाबा स्कूल सिंदा कॉलेज सिंदा थादुना मिमानबा ngमनबा नमानबा सिंदगी बिकोक थोंगनबा नहीं तमनुनबा लौसिंग तानसिलुनबा लाइक तबा थाबबु नचा पोरुनबा इरांग तौनबा थाबरने आई खांग ngमद्रेने सुमाइना मचान पिदा ngang याम नुसिजे ओजा ओजा की अदुमबा अखोगी याम सीरियस ओइबा डायलॉग से दनी अखोगी मणिपुर यामना ओजाबु अखोगी पॉइंट कौता गा हाइनरिसे पॉइंट जे दुम लौबा अदुगा अखोगी इमोशन से फजन पुखलगा थंबिरम मतंग चाना अदु मतंग सोइसिदा अखोगी ब्रेकिंग न्यूज हाइबा तारे अखोगी चही अरि अनौ सेनाबजे को लोइना 2015 जखरे 16 पुंग अमनी मनुंग लानी यौरानी असुगुमना अरि अनौ सेनाबा सुमाइना अखोगी मणिपुर की DGP ओइबरम्बा DGP सैयद अहमद की मतमसु लोइखरे ngasi लोइखिबो लोइना होजिक खुदक ngaki mamang ओइरमना अखोगी एडिशनल DGP ओइबरम्बा LM खौतेना मणिपुर की अनौबा DGP ओइरगनि हाइबगी अरि अनौ सेनाबगी पावमसु लाए कोइ DGP अम जखरे अनौबो DGP अम लाए दमाइना कोइ चही अरि अम जखरे अनौबमसु लाक्तुरी अदु उजा मतंग ससिदा होजिक सीरियस की नोट टू दा हाइतारे कोइ ओजा रोबिंद्रो की कोइ सुमाइना पुनिंग थुमत पंगम कोई डायलॉग सिंग मैम लापसदगी कोई कप से मणिपुर की दमत याम मरो यम होय अरो ओजासु कोई कॉमेडी तोरमगा कॉमेडी तोरमदगी ओजादा कहता रे कोई सिचुएशन से सीरियस तालाव लाव मतम सिदा मणिपुर मैम से ओ खोंगे कपन बसे आई बोक्ता ओजागी लेला ममिंग जिंग दरे ओजा को ओजासी कोई आर्मी की फैमिली गुम अमदा थबक तोरमबा हां अदो ओजासी खुदक चलो है तांथोपर कम तौब यावबा मदुदा ओजा चलमदागी सिचुएशन दो अदुदा आई सामा कपखी गोजा अदु निजिंग बिरि बजा अदु नत्रगसो एनी सीरियस रोल अमतक मतेल तौ ए नो माइगे को नो माइगे दा कोई मिलिटरी इमुंग अमदा को आई जे बिनाय ओइना लेबने मै मछि मनाव जे एंगोंदा
อีไหนนั่นโกงเดียวบ้านั่นสุ่มกกสิลปเนี่ยบ้านั่นโกงวิธีมาสิไม่มีชุดที่พังบอกจัดเราเนี่ยอันนั้นไม่ได้ดีไม่มุ่งสิกี้มาสิมันเอากี่ property crisis สิลักตัวนั่นก็ crisis สิลักพอดีกี้มาป้าสินะคราโอป้าสาวมาป้าสิตัดทุกเรื่องมันเอาพาตัวมีคนนั่นก็ตัวไอ้เนี่ยแต่จ้าตัวสุมาสุนปีตัวมีเสียงมังกี่บ่ยามน่ะคุยtragedy เว้ยปวดมีkanaก็มันก็ตัวมันดียามพอจะตัวยันอะดูไอ้เรื่องคอมเมดี้ก็เว้ยมันก็นี่ซึ่งกี่ปีแล้วนี่ซึ่ง มวยที่ยามโซคิไอ้ยังบ่ค่อยได้ดีบางตัวบ้าอีบ้าสักแล้วใครรู้เรื่องนั้นงานกี่ตัวเองก็ได้ไอ้เจ้าหนุ่ยน่ะป้านี่น่ะป้าโอ้นั่งน่ะตุ้มนายมาเนี่ยมันรอใครนอนั่งไหนชูแต่นั่งไหนคุบ้านน่ะทำไม่ยามรอเบี้ยบ้าปุ๊บเลยนี่สิทีปุ๊บเลยนะกระดามตัวสุกไปอร่อยได้สุดอ่ะอีบุตรมาใครรู้เรื่องไงดูเรื่องอะไรตัวสิดีแบบว่าจะเล่นเช่นั่งเนี่ยสิ่งที่ตอนนี้นั่งมีไฟนี่เช่นั่งปุ๊บบ้าดูเนี่ยอีกพับตัวสิเดินมาสู้ไปยามเช่นั่งคนเดียวปีละกี่เช่รู้นั่งปุ๊บบ้าดูเลยไงมาตั้มด่าไอ้เช่ยุ่มมาสิกิทำไมงานดูรวยมาตุ้งเดินนั่งบุญยุ่มเดินสัตว์โลนี่ไอ้เดินเนี่ยสุตีปีละปีดูอะดูไอ้สุตีดูนั่นฉันเราผู้ขี้เดินตาเรากันนะของบ้านนั่นฉันเรากันนะไอ้เดินไอ้ฉันไปกับขี้เดียวงั้นสิดีอีมุงั้นสิดีก็ไอ้กี่บัตรมวยนะมาเลยไอ้ฉันเลยอีมุตัวบ้าปูฮิรานีปูจันเลยเขากันด้วยนะกับปูคงต้องมากับเนี่ยสมัยตัวก่อน thank you sir Oza isamaมาจนที่ยาวเลย Romani ram dera มาจนที่ยาวเลย Oza gi di yamna hatare koi Oza gi khatagi na koi serious role to baching si Oza Robindro ki sumam hadi sumaina koi serious role la kan dadi koi mit gi pi se originally adum thoki bhai tare ko adu koi thorom sing asi je kitang light note tagi kitang serious note ta ki tore to kitang light to lighter amu warak na ba ai Oza Robindro lakse Oza phagi oina tawbi gedra natraga koi ano be sei dagi Oza na pamja ba sei ba sak bi gedra Oza थाइनगी अखोगी Okay, ariba. माय बे मान इन थौखों सना तोंबी होना सामबा हुजिकती मियाम लगा इता तागिद्रबा इसै अदुदगी मते मता अमु मयाम इंटरटेन तौनबा मते खितंग गंजगे asigi isai si matang du ko ai kerom supplement ne ba taro bindro ai matam da volleyball player ne ba ara lila ji khag yaw hor pai tare ko thasi pudi bagai tor ko matam lila ji gap le ka lila atupama sana bi taro bindro si yaw re ko ada da sai gi lila dialogue work ta khoi da aga goi re matam to khoi ma to mamang da ko taro bindro si du pi ko da sei sai be khoi be am lila hu ge ji ko dulo obi re ga du pa ro krai ro dulo ye ga chik lo la da le khra ba da ko tha be ko to man ba ko khoi da khalle ba as kana no pi sei sei ji bo chagi lo ga taro bindro ji khoi du pa oi le re khoi gak ga to be ko teng ne real theng da gi be adu Okay. tau ko tu si tum toro pa jan thai ne Okay, tau gada buta dum tore. tau ko tu si tum tore Pane Oza. फंगला रोई को नु जाना लांगोल मपोगा सीदा थंगलेन मांजा मामांगा ओय न जाओ भी ओय जबा थंगलेन मांजा मामांगा ओय न जाओ भी ओय जबा नुकमी नुंसीबा हो पामू चेंगलो निंगथीबा लोई दांग कया हौ
ꯈꯔꯦ ꯀꯣꯔꯧꯁꯤꯡꯕꯨꯝ ꯌꯥꯝꯈꯔꯦ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯤꯠꯁꯤꯅ ꯅꯣꯡꯃꯇ ꯎꯖꯕ ꯐꯪꯖꯗꯔꯦ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯤꯠꯁꯤꯅ ꯅꯣꯡꯃꯇ ꯎꯖꯕ ꯐꯪꯖꯗꯔꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯨꯡꯁꯤꯕ ꯐꯖꯅ ꯏꯁꯩꯁꯤ ꯌꯥꯝꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯍꯣꯏ ꯑꯣꯖꯥ. ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯅ ꯁꯛꯏꯉꯩ ꯑꯩꯅ ꯀꯣꯂꯦꯖ ꯂꯥꯏꯐꯇꯒ ꯁꯨꯝ ꯑꯩ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯑꯥꯔꯠꯁ ꯑꯦꯟ ꯀꯃꯔꯁꯇ ꯑꯩ ꯄꯤ ꯑꯩꯆ ꯁꯤ ꯐꯥꯎ ꯇꯝꯖꯔꯛꯄꯅꯤ ꯄꯤ ꯑꯩꯆ ꯁꯤ ꯑꯩ ꯄꯥꯁꯁꯤ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯑꯩ ꯂꯥꯏꯕꯛꯅ ꯊꯤꯗꯅ ꯑꯗꯨꯝ ꯁ꯭ꯇꯗꯤꯁꯤ ꯑꯗꯨꯝ ꯑꯩ ꯈꯣꯡ ꯇꯦꯛꯈ꯭ꯔꯦ ꯑꯗꯨꯝ ꯑꯗꯨꯗ ꯀꯣꯂꯦꯖꯗ ꯁꯨꯝ ꯀ꯭ꯂꯥꯁꯇꯒ ꯉꯪꯕꯗ ꯃ꯭ꯌꯨꯖꯤꯛ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯦꯞꯄꯤꯕꯁꯤꯅ ꯃꯌꯥꯝ ꯃꯥꯡ ꯆꯤꯡꯊꯣꯛꯇꯅ ꯏꯁꯩꯒꯗꯤ ꯑꯗꯨꯝ ꯁꯛꯑꯣꯅ ꯁꯛꯍꯟꯈꯤꯕ ꯑꯗꯨꯝ ꯈꯣꯟꯖꯦꯜꯗꯤ ꯃꯇꯝꯗ ꯌꯥꯝ ꯃꯦꯂꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯥꯟꯗꯤ ꯌꯥꯎꯗꯕ ꯏꯃꯥꯅ ꯏꯄꯥꯅ ꯄꯤꯊꯣꯔꯛꯄꯗꯗꯤ ꯇꯥꯟꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯇ꯭ꯔꯦ ꯇꯥꯟ ꯑꯗꯨꯝ ꯌꯥꯎꯔꯤꯗ ꯑꯣꯖꯥ ꯑꯣꯖꯥꯅ ꯍꯧꯖꯤꯛꯇꯤ ꯇꯥꯟ ꯌꯥꯎꯔꯦ ꯃꯇꯝ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯌꯥꯎꯔꯝꯗꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯇꯥꯟ ꯌꯥꯎꯔꯦ ꯇꯥꯟꯒꯤ ꯇꯥꯟ ꯌꯥꯎꯖꯕ ꯉꯥꯏꯔꯦ. ꯍꯥꯏꯇꯥꯔꯦ ꯇꯥꯟ ꯑꯗꯣ ꯉꯁꯤꯁꯤ ꯑꯥ. ꯅꯣꯡꯃꯇꯪꯗꯤ ꯁ꯭ꯇꯦꯖꯗ ꯑꯩ ꯂꯤꯂꯥ ꯍꯧꯔꯝꯗꯥꯏꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯇꯥꯟ ꯆꯥꯔꯒꯗꯤ ꯄꯨꯔꯥ ꯐꯨꯜ ꯗ꯭ꯔꯦꯁꯁꯦ ꯇꯧꯔꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔꯒ ꯄꯔꯐꯣꯔꯃꯔ ꯑꯃꯅ ꯁ꯭ꯇꯦꯖꯗ ꯏꯁꯩ ꯑꯝꯇꯪ ꯁꯛꯑꯝꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯤꯂꯥꯗꯒꯤ ꯄꯣꯊꯥꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯃꯪꯅꯦ ꯑꯩ ꯍꯧꯖꯤꯛ ꯑꯣꯀꯦ ꯂꯤꯂꯥꯗꯒꯤ ꯄꯣꯊꯥꯗ꯭ꯔꯤꯉꯩꯗ ꯄꯣꯊꯥꯗ꯭ꯔꯤꯉꯩꯗ ꯐꯨꯜ ꯒꯦꯇꯞꯇ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯗꯨꯗ ꯏꯁꯩ ꯐꯖꯅ ꯁꯛꯑꯝꯒꯦ ꯍꯥꯏꯕ ꯑꯣꯖꯥꯒꯤ ꯗ꯭ꯔꯤꯝ ꯑꯃ ꯂꯩꯔꯤ ꯐꯖꯅ ꯅꯠꯇꯦ ꯑꯃꯨꯛꯇꯪ ꯐꯖꯅ ꯅꯠꯇꯦ ꯑꯃꯨꯛꯇꯪ ꯁꯛꯀꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯐꯖꯅꯁꯨ ꯑꯗꯨꯝ ꯁꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯌꯥꯝ ꯐꯖꯅ ꯁꯛꯄꯤꯈ꯭ꯔꯦ ꯑꯗꯣ ꯑꯣꯖꯥ ꯍꯦꯃꯟꯇꯁꯨ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯍꯦꯃꯟꯇꯗꯤ ꯏꯁꯩꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎꯗꯗꯤ ꯁꯛꯈ꯭ꯔꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦल ꯂꯥꯏꯐꯇꯁꯨ ꯏꯁꯩ ꯁꯛꯄꯁꯦ ꯄꯥꯝꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯁꯩꯁꯤ ꯅꯝꯕꯔ ꯋꯥꯟ ꯑꯩ ꯄꯥꯝꯕꯅꯦꯕ Okay. ꯍꯩꯇꯕ ꯍꯩꯇꯕ ꯐꯥꯎꯕꯁꯨ ꯌꯥꯗꯕ ꯏꯁꯩ ꯃꯤꯅꯒ ꯄꯔꯦꯡꯒ ꯐꯥꯕꯁꯦ ꯑꯩ ꯌꯥꯝ ꯀꯜꯂꯛꯆꯩꯌꯦꯕꯀꯣ Okay. ꯑꯗꯣ ꯇꯥꯔꯣꯏꯗ꯭ꯔꯣ ꯏꯁꯩ ꯃꯄꯨꯒ ꯁꯛꯂꯛꯄꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯠꯂꯦꯕ ꯑꯗꯣ ꯑꯣꯖꯥꯁꯨ ꯑꯝꯇꯪ ꯁꯛꯄꯤꯕ ꯑꯩ ꯁꯛꯀꯗꯕꯅꯤ ꯀꯩꯅꯣ ꯁꯤ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯁꯛꯄꯁꯤ ꯏꯁꯩꯕꯨ ꯅꯨꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏ ꯏꯁꯩ ꯑꯁꯤ ꯀꯩꯅꯣꯅ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯏꯔꯨꯖꯔꯀꯥꯟꯗ ꯏꯁꯥꯁꯤ ꯑꯃꯣꯠꯄ ꯀꯣꯛꯏꯗꯅ ꯑꯗꯨꯒ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠ ꯃꯌꯥꯝꯁꯤꯗꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂ ꯀꯣꯛꯇꯦꯕ ꯑꯗꯣ ꯏꯁꯩꯁꯤ ꯍꯩꯖꯤꯜꯂ ꯀꯣꯛꯏ ꯍꯥꯏ ꯑꯣꯀꯦ ꯏꯁꯥꯒꯤ ꯑꯃꯣꯠꯄꯁꯤꯗꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂ ꯀꯣꯛꯏ ꯑꯗꯨꯕꯨ ꯃꯅꯨꯡꯒꯤ ꯑꯃꯣꯠꯄꯁꯤꯗꯤ ꯃꯅꯨꯡꯒꯤꯗꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂ ꯏꯁꯩ ꯍꯩꯖꯤꯜꯂ ꯀꯣꯛꯑꯦꯕ ꯏꯁꯩ ꯍꯩꯖꯤꯜꯂ ꯏꯁꯩ ꯀꯣꯛꯑꯦ ꯑꯗꯨꯁꯤꯅꯤꯀꯣ ꯑꯩ ꯏꯁꯩ ꯑꯃ ꯁꯛꯀꯦꯕ ꯐꯅꯤ ꯑꯣꯖꯥ ꯇꯥꯔꯣꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯤꯗꯤꯀꯣ ꯃꯤꯑꯣꯏ ꯄꯨꯟꯁꯤꯗꯅꯦ ꯑꯅꯧꯕꯅ ꯁꯨꯡꯍꯦꯟ ꯍꯦꯜꯂꯔꯣꯏꯗꯕ ꯑꯣꯜ ꯏꯁ ꯒꯣꯜ ꯍꯥꯏꯔ All is gold. ꯏꯁꯩꯁꯤꯗꯤ ꯑꯔꯤꯕꯗ ꯑꯗꯨꯝ ꯄꯛꯇꯅ ꯂꯩꯌꯦꯕ ꯄꯣꯠꯁꯦ ꯁꯨꯔꯁꯦ ꯐꯅꯤ ꯑꯣꯖꯥ ꯑꯗ ꯑꯩꯁꯨ ꯑꯩꯈꯣꯏ ꯇꯥꯔꯣꯏꯗ꯭ꯔ ꯁꯅꯥꯇꯣꯝꯕꯤꯒꯤ ꯑꯣꯖꯥ ꯁꯅꯥꯇꯣꯝꯕꯤ ꯃꯇꯧ ꯇꯝꯕꯤꯅ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥ ꯄꯥꯔꯤ ꯃꯇꯧ ꯇꯧꯒꯦꯕ ꯐꯅꯤ ꯑꯣꯖꯥ ꯑꯗꯨꯝ ꯇꯧꯒꯦꯕꯀꯣ ꯍꯣꯏ ꯑꯩ ꯇꯥꯎ ꯄꯥꯔꯤ ꯏꯁꯩ ꯑꯃ ꯁꯛꯆꯒꯦ ꯏꯁꯩꯁꯤ ꯀꯩꯅꯣ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯒꯃꯣꯏ ꯅꯪꯕꯨ ꯃꯁꯦ ꯑꯩꯅ ꯂꯤꯂꯥ ꯌꯥꯎꯔꯛꯄꯩꯗꯤ ꯑꯩꯁꯦ 1982ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 23ꯗ ꯌꯥꯎꯔꯛꯑꯦ ꯑꯩ ꯂꯥꯏꯌꯥꯎ ꯀꯨꯏꯗꯒꯤꯗꯤ ꯑꯩꯗꯤ ꯂꯤꯂꯥ ꯑꯣꯐꯤꯁꯇ ꯏꯊꯟꯇꯒ ꯂꯦꯛꯄ ꯄꯣꯂꯣ ꯒ꯭ꯔꯥꯎꯟꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ 13 ꯑꯥꯒꯁ ꯅꯨꯃꯤꯠꯇ ꯃꯥꯅ ꯈꯣꯝꯂꯥꯡ ꯂꯃꯟ ꯈꯣꯡ ꯂꯣꯏ ꯁꯤꯡꯂꯛꯄꯁꯦ ꯁꯛꯂꯛꯄꯁꯦ ꯃꯁꯤꯗ ꯑꯩꯁꯦ ꯉꯥꯎꯔꯦ ꯌꯥꯝꯅ ꯆꯥꯅꯕꯀꯣ 13 ꯑꯥꯒꯁꯀꯤ ꯅꯨꯃꯤꯠꯀꯤ ꯍꯣꯔꯦꯟ ꯗ꯭ꯔꯃꯥ ꯌꯦꯡꯗꯣꯏꯒꯤ ꯇꯥꯗꯣꯏꯒꯤꯗꯨꯒ ꯑꯗꯒꯤꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯃꯤꯅꯔꯗꯒꯤ ꯍꯣꯔꯣꯜ ꯑꯃ ꯄꯥꯜꯂꯒ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯒꯝꯂꯣꯏ ꯈꯣꯛꯄꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯀꯩꯅꯣꯝꯅꯦꯕ ꯃꯥꯅꯤ ꯏꯁꯩꯁꯤꯗꯤ ꯀꯩꯅꯣꯝꯅꯦꯕ ꯊꯃꯣꯏꯗ ꯍꯦꯛꯇ ꯇꯥꯁꯣꯟꯅ ꯑꯗꯨꯅꯅꯦ ꯑꯩꯅ ꯐꯥꯖꯔꯣꯏꯅ ꯍꯥꯏꯔꯁꯨ ꯃꯊꯟꯇ ꯑꯗꯨꯝ ꯆꯪꯉꯒ ꯂꯩꯈꯤꯕꯖꯥꯠꯅꯦꯕ ꯊꯃꯣꯏꯗ ꯑꯗꯨꯗꯤꯀꯣ ꯁꯛꯑꯒꯦ ꯐꯅꯤ ꯑꯣꯖꯥ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯒꯝꯂꯣꯏ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯍꯦ ꯏꯃꯥ ꯅꯥꯎ ꯌꯣꯛ ꯅꯥꯎ ꯀꯨꯜ ꯀꯥꯎꯖꯔꯣꯏ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯍꯦ ꯏꯃꯥ ꯆꯤꯡꯗ ꯀꯥꯗꯨꯅ ꯁꯤꯡꯖꯟꯕꯗ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯂꯣꯡꯈꯣꯟꯕꯗ ꯂꯋꯥꯏ ꯀꯣꯏꯔꯦꯜ ꯇꯥꯡꯂꯕꯤꯅꯤ
ꯋꯥꯡꯂꯃꯜ ꯁꯤꯉꯝ ꯂꯣꯏ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯍꯦ 이마 ꯍꯦ 이마 ꯀꯝꯗꯧꯒꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯣꯖꯥ ꯑꯣꯖꯥ ꯄꯥꯔꯤꯃꯛꯀꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯕ ꯅꯤꯡꯈ꯭ꯔꯦ ꯃꯔꯛ ꯃꯔꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯊꯃꯣꯏꯗ ꯃꯌꯦꯛꯁꯤ ꯄꯛꯈꯤꯕꯗꯣ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯌꯦꯛꯁꯤ ꯑꯄꯣꯛꯄꯤ ꯏꯃꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯕ ꯅꯤꯡꯁꯤꯡꯉꯦ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯏꯃꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯕ ꯑꯅꯤꯃꯛ ꯑꯗꯨꯝ ꯊꯨꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯍꯣꯏ ꯑꯗꯣ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯣꯖꯥ ꯑꯅꯤꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯕꯇꯥꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯤꯂꯥꯗ ꯊꯣꯛꯏꯕ ꯑꯕꯇꯥꯔꯁꯦ ꯁꯤꯒꯤ ꯑꯕꯇꯥꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯤꯔꯝꯃꯣ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯗꯒꯤ ꯍꯧꯔꯁꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯃꯥ ꯇꯁꯦꯡꯅꯃꯛꯀꯤ ꯉꯁꯤꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯔꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯔꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯁꯨ ꯏꯊꯛ ꯏꯔꯥꯡ ꯀꯥ ꯍꯦꯟꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯠꯈꯤꯗ꯭ꯔꯕ ꯔꯦꯁꯇꯨꯔꯦꯟ ꯆꯪꯗꯅ ꯉꯥꯎꯁꯟ ꯐꯥꯏꯖꯅꯕ ꯋꯥꯈꯜ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕ ꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆा ꯑꯣꯏꯕꯁꯤꯡꯅꯁꯨ ꯉꯥꯎꯁꯟ ꯐꯩꯖꯅꯕ ꯅꯤꯁꯥ ꯅꯨꯡꯁꯥ ꯆꯥꯗꯅ ꯍꯧꯖꯤꯛ ꯅꯝꯕꯔ 4 ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯤꯁꯥꯒꯤ ꯒꯨꯂꯤ ꯀꯌꯥ ꯑꯗꯨꯒ ꯅꯝꯕꯔ 4 ꯍꯤꯔꯣꯏꯟ ꯍꯥꯏꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯅꯕ ꯍꯣꯠꯅꯒꯅꯨ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯏꯆꯥꯁꯤꯡꯗ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛꯀꯤ ꯉꯁꯤꯒꯤ ꯃꯣꯕꯥꯏꯜꯒꯤ ꯁꯪꯁꯥꯔꯁꯤꯗ ꯃꯌꯨꯝ ꯄꯥꯜꯂꯕꯤ ꯃꯧꯑꯣꯏꯕꯤꯁꯤꯡꯅ ꯃꯣꯕꯥꯏꯜꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯠꯇ꯭ꯔꯕ ꯄꯤꯛꯆꯔꯁꯤꯡ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯋꯥꯆꯦꯞꯇ ꯑꯣꯏꯔꯣ ꯊꯥꯅꯗꯨꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯃꯥꯡꯅꯕ ꯌꯥꯕ ꯃꯆꯥ ꯀꯌꯥ ꯑꯃ ꯑꯣꯏꯔꯤꯕꯁꯤ ꯃꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯃꯣꯕꯥꯏꯜꯗ ꯉꯥꯎꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯏꯆꯥ ꯏꯃꯧꯁꯤꯡꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯣꯖꯥꯗꯒꯤꯁꯨ ꯑꯣꯖꯥ ꯍꯦꯃꯟꯇꯗꯒꯤꯁꯨ ꯑꯩꯈꯣꯏ ꯂꯤꯂꯥꯒꯤ ꯃꯑꯣꯡꯗ ꯂꯤꯂꯥꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯤꯂꯥꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯕꯁꯨ ꯇꯥꯕꯤꯌꯨ ꯂꯤꯂꯥ ꯄꯥꯔꯇꯤ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯋꯥꯈꯜ ꯄꯨꯊꯣꯛꯀꯗꯕꯅꯤ ꯑꯅꯧꯕ ꯋꯥꯈꯜꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯍꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯕꯨ ꯃꯥꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯀꯅꯨ ꯃꯤꯕꯨ ꯀꯟꯅꯅꯕꯒꯤ ꯑꯅꯧꯕ ꯋꯥꯈꯜ ꯄꯨꯊꯣꯛ ꯃꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯄꯨꯊꯣꯛ ꯃꯩ ꯃꯃꯟꯕꯤꯒꯅꯣ ꯏꯁꯤꯡ ꯐꯪꯍꯟꯕꯤꯌꯣ ꯑꯣꯖꯥꯅ ꯁꯥꯇ꯭ꯔꯕꯨ ꯇꯝꯕꯤꯌꯣ ꯁꯥꯇ꯭ꯔꯅ ꯑꯣꯖꯥꯕꯨ ꯇꯝꯕꯤꯒꯅꯣ ꯑꯅꯧꯕ ꯆꯍꯤ ꯑꯃ ꯑꯣꯏꯍꯜꯂꯁꯦ ꯑꯅꯧꯕ ꯆꯍꯤ ꯑꯃ ꯑꯣꯏꯍꯜꯂꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯇꯕ ꯑꯣꯖꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯁꯥꯇ꯭ꯔꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯀꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯕꯤꯌꯣ ꯍꯥꯏꯗꯅ ꯂꯤꯂꯥ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯇꯕ ꯑꯣꯖꯥꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯥꯇ꯭ꯔꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯌꯥꯝꯅ ꯐꯖꯕ ꯂꯦꯁꯟꯅꯤ indeed a great lesson to end the year. With that, ngasi ko na di Manung hungi tharamsi matang swai dalo sinjarge ngasi ki tharamsida thawai happy khiba Oja Hemanta amadi Oja Robindro bu amuka na thagacha phondok cheri appreciate your joining and wish you a very happy and prosperous new year too. Masin ngasi ki Manung hungi tharam ngasi ki edition nasi karam tobi bage khode khan bir piyagani ko email id de impacttvnews@gmail.com natra ko ki Facebook page www.facebook.com/impacttvmanipur da join tobiraga comment amadi feedback thabir piyagani. With that, this is Nongthombam signing out. See you same time next time on Prime Time. Have a good night and wish you a very happy, prosperous new year. Good night.